Hello ichilina mayam taram taramna aigi daily activity vlogs ka taram nokjari mayam se dosani akoi kudak ta hoba jaba dosani aina tawjari basing asise do jam jang na hoba duga ina mayam sum share tawning tawja video se semjarakpani angang sing na su jamna pamba ade angang sing na chak lami haibaga dum kudak ta sum horaga piba ngamba ko tomato chutney ga se chaba jaba adugumbani ado se hajik sumaina se haudoinebako से हौरगा मासे मागा चानाबसिदि अखोइगी खाइदगी चानाबा कॉम्बिनेशनसिदि कइनोनि कोकोनट चटनी सिनेबा अदो मासे कमाइना होगे येंगसि हाइबदा अखोइना से चेंपाकसे अखोइ कइनोगिनि मार्केट ता फंगो पैकेट किदो अदुइदो के टेंगोड अमा लौरे अदे असि टेंगोसे मयाम दु मीडियम साइज की टेंगोद तो हाइतारेको अदम जामसु चावदबा जामसु पिक्तबा मीडियम दा लेबदो अदे सुजी से टेंगोड अमा लौरनी दही सेमगा टेंगोद अमगा सिमाइना सिगी चांगदा मयाम पुनबदे सुम दही सेना खतंग दी ए हाइतारेको अतेंगेरि सुम टेंगोद अमम लौरे मी जामबददी असि सिगी मी अहु मरी चाबददी सुम सेना ओइयबा अंगांगा अदुम मी अमनी अनि अहु चाबदा दो सिमाइ तोना से मासे मिनिट मंगा फादसु जाइदा सुम मिनिट अनि अहु मु सिमाइ तोना टिंगजेला थंबिरो ngatam pofannako pofallaga mase grind tawraga adegi kupna grind tawthoktoini से हजी अना हांदोए ngahak रेस्ट तौरबा मतुंगदा हांदोगा हजी ग्राइंड तौरनी मचन मयाम हापसु जाय वेजिटेबल का को अदुगा असे इने सुम सिंपल ओइना हौदोइनी सिनिसे सिमाइना कुपना तखाइबिरो जाम जांगना लोइको मयाम को अखोइगी मतम अमता चंगदे वासु वादे अदो जुमददी सुम थबक कनबा खुलक्तदी जो अखोइ जुम थबक कल्लिना को असिमाइना अहेनबा अंगांगिंदा पिजबा से ngamba वाई हाइतारेको अदुना नुंथांग अखोइना सिमाइ तोना टिंगथोगा थम्मगा सुम खुदा तुममदाय तकथोगा फ्रिज से थम्मगा नोंगाला सुम हौबा याइबा अदे सिगा इना बेकिंग सोडा से खरा हापेको असे खरा हापनी अदे खरा हापगा थुम खरा हापगा दे मासे कुपना ने खाइबिरनी मुन्नने खाइरगा अदेगी मासे अगमु थमद्रसु जारे दुम खुदा ता हौरसु जारे को सिमाइ तोना हौबा से चंपा गायरे अखोइदो इसादा अफबा अदेगी दही यारे अफबा अदेगी सुजी यारे अफबा को अखोइगी तन दुजु मतंग दा जाम खुद कोइरेइदना को संगदबा मतमदा जाम किनो तौरे एदो असिसिना सु सम्मी हाइतारे को अदो मोंग ने अखोइ अंगांसिंगदि मोंग सिमाइ तौना चाइ कइगिनाइदि nga chak to cha khade अखोइ थोंबदो कोमिना nga chak to चादबनिना ने याम वाइबा अदो मागा से चानबा कम अइना जुबी से लौरे जुबी से खोकचरनी जुबी से सिमाइ खोए अदो माइ चटनी तौबा मतमददि मिना मकु मागी मथकी लेयर अमुबसिसु लौथोकनेबको अदो अखोइदि सुम लौथोक्तरे अइ सुम सिमाइ ग्राइंड तौरगा अदुम चटनी से मागी कोकोनट चटनी सेमजरनी कोकोनट चटनी से जाम हावेको जाम साथिना हावे इनो मागा चानबसिदि अखोइगी डोसा से जाम चानेबा मागदि इडली डोसा से अदुमाइ तोना मयाम से हौरे हजिकागा चटनी सेमद्रबनी खोटप्रा जाम वाइको जुबी से खेटप्रा जाम वाइ थांगना थुगाइबसु जाइबदो थुगाइबदो इना सिमाइना खजिक लौथोक्तरे कइनादि लोइनसु तौबसु जामगनी अदुना खाइबोम थम्मगा अदु मथंग गम चानिंगसु सुमगमु तौबा यूज तौबा मैम हजिक अइना से चटनी तौदोइसे कमाइनानो हाइबदा मंगे खतंग तिंगजेला थम्मिको इसिंगदा अदेगी तिंगजेला थम्मगा अदेगी जुबी से चामदोगा हापचलनी अदेगी मंगेदोमा खरा हापचलनी अदेगी तिलहौ हापचनबिरो चनम हापचनबिरो अदेगी मोरो अकंगबदो अखोइ मोरो अकंग अंगांगबदो अदो हापचनबिरो कयामु जामना साहानबगी चांगदा अइदि अंगांग से मोइना चागदबने जामना साहानद्रे सम अनिखक अहुमखक दुमाइना हापे अदेगी कइनोगा जीरा मपुमदो खरा हापिरो अदेगी काला नमक खरा हापिरो थुम खरा हापिरो चांगदा कोइना कयाम जामना कोइ थुम चागनी मोरोक चागनी अदुमाइ चांगदा हापिरगा से हजि ग्राइंड तौरगा सिमाइना मागी मवोंग से सिमाइना लाए असिगा से मही लांगहन्निंगे मही हापगा मही लांगहनबिबा जाय अदो एदि स्कूल दसु अंगांगी टिफिन दसु पीदोनिना जामना मही लांगबदो पीबा जाते अदुना सिमाइना मही खरा फअल्ले
ꯑꯗꯣ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯁꯦ ꯁꯣꯛ ꯇꯧꯕ ꯁꯦ ꯀꯔꯤ ꯄꯇꯥꯅꯦ ꯃꯣꯔꯣꯛ ꯑꯀꯪꯕꯅꯦ ꯑꯗꯨꯗꯤ ꯍꯪꯒꯥꯝ ꯃꯔꯨ ꯑꯃꯨꯕꯤꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯦ ꯁꯣꯛ ꯇꯧꯔꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯣꯛ ꯇꯧꯔꯒ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯅꯠ ꯆꯠꯅꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯪꯒꯦꯁꯨ ꯍꯥꯞꯄꯕꯅꯤꯅ ꯁꯤꯟꯇꯛ ꯁꯤꯟꯇꯛ ꯇꯧꯅ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯔꯦꯕꯀꯣ ꯁꯤ ꯍꯧꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯃꯃꯝ ꯇꯧꯅ ꯍꯧꯕ ꯂꯣꯏꯔꯦ ꯍꯧꯕ ꯂꯣꯏꯕ ꯅꯪꯗꯦ ꯑꯉꯥꯡꯁꯤꯡꯅ ꯆꯥꯗꯒꯤ ꯈꯪꯉꯕ ꯑꯁꯤꯅꯤ ꯑꯗꯣ ꯑꯉꯥꯡꯁꯤꯅ ꯑꯃꯨꯛꯄꯨ ꯍꯧꯔꯗꯤ ꯑꯃꯨꯛ ꯍꯧ ꯍꯥꯏꯔꯛꯀꯅꯤ ꯃꯃꯥ ꯑꯃꯨꯛ ꯍꯧꯔꯣ ꯍꯥꯏꯔꯛꯀꯅꯤ ꯑꯁꯤꯅꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯐꯤꯕꯝꯁꯦ ꯁꯨꯃꯥꯏꯅ ꯇꯟ ꯑꯗꯒꯤ ꯑꯁꯨꯃꯥꯏꯅ ꯗꯣꯁꯥ ꯑꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯌꯥꯝꯅ ꯆꯥꯏ ꯃꯣꯏꯀꯣ ꯆꯥꯛꯇꯁꯨ ꯌꯥꯝ ꯊꯧꯑꯣꯏꯗꯦ ꯆꯥꯛꯇꯣ ꯉꯥ ꯊꯣꯡꯕ ꯑꯩꯈꯣꯏꯒꯤ ꯏꯔꯣꯝꯕ ꯒꯨꯝꯕꯗꯣ ꯆꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯀꯣꯝꯃꯤꯅꯀꯣ ꯑꯗꯣ ꯃꯣꯏꯅ ꯑꯁꯦ ꯍꯧꯖꯤꯛ ꯉꯁꯥꯏ ꯁꯣꯁꯄꯦꯟꯗ ꯄꯤꯛ ꯊꯟꯕꯅꯤꯀꯣ ꯑꯩꯅꯕꯨꯗꯤ ꯈꯔ ꯈꯥꯏꯗꯣꯛꯑꯒ ꯊꯝꯈꯔꯦ ꯀꯩꯅꯣ ꯇꯧꯅꯕꯒꯤ ꯃꯣꯏꯅ ꯆꯥꯅꯤꯡꯉꯁꯨ ꯆꯥꯅꯕ ꯍꯥꯏꯅꯀꯣ ꯈꯔ ꯈꯥꯏꯗꯣꯛ ꯊꯝꯃꯗꯤ ꯈꯔ ꯑꯃ ꯍꯧꯔꯦ ꯁꯤ ꯀꯣꯀꯣꯅꯠ ꯆꯠꯅꯤꯗꯨꯅꯤ ꯑꯃꯁꯤꯅ ꯑꯩꯅ ꯃꯨꯛ ꯍꯧꯖꯕꯅꯤꯀꯣ ꯃꯨꯛ ꯃꯄꯨꯝ ꯊꯣꯡꯕꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯤꯟꯖꯥꯡꯒꯁꯨ ꯆꯥꯖꯔꯦ ꯍꯤꯟꯖꯥꯡ ꯆꯥꯅꯤꯡꯕ ꯃꯤꯗꯨꯅ ꯍꯤꯟꯖꯥꯡ ꯆꯥꯖꯔꯦ ꯑꯗꯩ ꯆꯥꯅꯤꯡꯗꯕ ꯃꯤꯗꯨꯅ ꯀꯣꯀꯣꯅꯠ ꯆꯠꯅꯤꯁꯤꯒ ꯆꯥꯖꯔꯦ ꯑꯗꯨꯒ ꯀꯝꯕꯤꯅꯦꯁꯟꯁꯦ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯥꯅꯅꯕ ꯍꯥꯏꯅ ꯑꯩꯅ ꯊꯣꯡꯖꯔꯦ ꯑꯗꯣ ꯆꯥꯛ ꯑꯣꯏꯔꯒꯅ ꯆꯥꯛꯀꯁꯨ ꯑꯗꯨꯝ ꯍꯋꯥꯏ ꯊꯣꯡꯕꯁꯤꯒ ꯑꯗꯨꯝ ꯆꯥꯔꯁꯨ ꯌꯥꯔꯦꯅꯀꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯌꯨꯛꯇ ꯁꯨꯝ ꯂꯣꯏꯅ ꯄꯨꯂꯞ ꯄꯨꯟꯅ ꯊꯣꯡꯗꯣꯛꯄꯅꯤ ꯆꯥꯛꯁꯨ ꯍꯤꯟꯖꯥꯡꯁꯨ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯀꯔꯤꯁꯨ ꯂꯣꯏꯅ ꯑꯃꯨꯛꯇ ꯊꯣꯡꯗꯣꯛꯄꯤꯅꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯉꯥꯡ ꯊꯤꯟꯕ ꯈꯣꯠꯄ ꯑꯃꯨꯛ ꯆꯠꯂꯨꯔ ꯑꯃꯨꯛ ꯊꯤꯟꯗꯣꯛ ꯈꯣꯠꯇꯣꯛ ꯇꯧꯕ ꯍꯥꯏꯁꯦ ꯋꯥꯏꯗꯦ ꯃꯣꯏꯁꯨ ꯂꯟꯁ ꯆꯥꯗꯣꯏꯅꯤꯅ ꯃꯕꯨꯛ ꯊꯟꯅ ꯑꯩꯈꯣই ꯂꯟꯁ ꯆꯥꯅꯕꯗꯣ ꯍꯥꯞꯄꯤꯗ꯭ꯔꯗꯤꯀꯣ ꯃꯣꯏꯗꯁꯨ ꯍꯌꯦꯡ ꯍꯣꯔꯦꯟ ꯑꯋꯥꯕ ꯅꯪꯉꯤꯅꯀꯣ ꯑꯗꯨꯗꯨꯅ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯆꯥꯔꯒ ꯆꯠꯆꯈ꯭ꯔꯒ ꯑꯗꯒꯤ ꯁ꯭ꯀꯨꯜꯗ ꯂꯟꯁ ꯇꯥꯏꯝꯗꯅ ꯆꯥꯛ ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕꯀꯣ ꯁꯨꯃꯥꯏꯅꯁꯦ ꯊꯣꯠ ꯊꯣꯠ ꯂꯥꯎꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅꯁꯦ ꯑꯩꯅ ꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯔꯛꯁꯥꯕꯟꯙꯟ ꯅꯨꯃꯤꯠꯀꯤ ꯚꯤꯗꯤꯑꯣꯅꯤ ꯃꯌꯥꯝꯀꯣ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯁꯨꯝ ꯃꯦꯃꯣꯔꯤꯁꯦ ꯂꯩꯍꯧꯅꯕ ꯍꯥꯏꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯁꯤꯒ ꯍꯥꯞꯆꯤꯟꯖꯔꯛꯄꯅꯤ ꯑꯗꯣ ꯁꯪꯒꯣꯝ ꯈꯤꯔ ꯈꯔ ꯍꯧꯔꯦ ꯑꯗꯣ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯃꯦꯃꯣꯔꯤ ꯃꯆꯥ ꯑꯃ ꯂꯩꯅꯕꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅꯅꯕ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯗꯣ ꯁꯦ ꯔꯛꯁꯥ ꯀꯩꯅꯣ ꯀꯤꯗ꯭ꯔꯤ ꯑꯗꯨꯒ ꯃꯥꯅ ꯆꯥꯈꯠꯄ ꯍꯧꯈ꯭ꯔꯦꯕ ꯂꯥꯏꯖꯅꯀꯣ ꯑꯗꯣ ꯍꯥꯏꯗ꯭ꯔꯥ ꯑꯉꯥꯡꯗꯤ ꯂꯥꯏꯅꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯃꯥꯅ ꯍꯥꯟꯅ ꯁꯨꯝ ꯂꯛꯁꯃꯤꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯃꯥꯅ ꯍꯥꯟꯅ ꯁꯨꯝ ꯆꯥꯈꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯀꯤꯕꯤꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯁꯤꯒꯤ ꯔꯛꯁꯥꯕꯟꯙꯟꯒꯤꯁꯦ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯄꯥꯡꯊꯣꯛꯈꯔꯦ ꯀꯩꯅꯣꯗꯤ ꯅꯨꯃꯤꯠꯇꯨꯒ ꯄ꯭ꯔꯤꯟꯁ ꯃꯣꯏ ꯄꯄꯥꯒꯤꯁꯨ ꯗ꯭ꯌꯨꯇꯤ ꯂꯩꯕ ꯂꯩꯇꯕꯅꯤ ꯅꯨꯡꯉꯥꯏꯇꯦꯕ ꯐꯦꯃꯤꯂꯤꯗꯣ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗꯕꯅꯤꯅ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯒꯥꯝ ꯑꯝꯇ ꯐꯪꯁꯟ ꯑꯝꯇ ꯇꯧꯅꯤꯡꯗꯦꯕ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯣ ꯁꯤ ꯒꯤꯐ ꯄꯦꯀꯦꯠꯁꯦ ꯂꯧꯖꯕꯅꯤ ꯑꯗꯨꯒ ꯁꯤ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯃꯣꯏꯅ ꯍꯣꯟꯗꯣꯛ ꯆꯥꯊꯣꯔꯛꯄꯗ ꯃꯣꯏ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯒꯤꯐꯁꯦ ꯈꯥꯂꯤ ꯑꯣꯏꯔꯦ ꯑꯁꯤꯒ ꯑꯩꯅ ꯑꯆꯥꯄꯣꯠ ꯆꯣꯀ꯭ꯂꯦꯠ ꯗꯦꯔꯤ ꯃꯤꯜꯛ ꯑꯗꯒꯤ ꯃꯟꯁ ꯀꯔꯤ ꯃꯌꯥꯝ ꯑꯃ ꯆꯥꯅꯕ ꯄꯣꯠꯅꯠꯇ ꯂꯣꯏ ꯄꯤꯛ ꯊꯟꯅ ꯍꯥꯞꯆꯤꯟꯕꯤꯅ ꯊꯝꯕꯤꯕꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯄꯦꯀꯦꯠꯁꯦ ꯊꯨꯒꯥꯏꯅ ꯍꯣꯟꯗꯣꯛ ꯆꯥꯔꯃꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯕꯥꯏ ꯕꯥꯏ ꯐ꯭ꯔꯦꯟꯁ